Naharolgi Khonjel thauram tabiribasingbu taramna okchari khurumzari. Ngasigi thauramda thamzari Phunga Wari. Ngasi lijagadawriba Phunga Wari asi Manipur State Kala Akademi na phongbiba Oinam Bhogeshor singhana khomjinba Manipuri Lok Sahitya da yawba Phunga Wari singni. Hauzik lawbirasi Phunga Wari gi ahanba khudolda lairabana nongthonba oirakhiba. Thaina mamangaida leibak amada yamna lairaba nipa ama leirami. Nipa asi suba nombadi yamna kalli. Adubu mana suru nomlubadugi phangzarakpa aduna matu macha singbu mapuk thanna pija pithak taubada mapuk thalhanba ngamlamde. Maram aduna mana thoklakpa adutana haina singna sinja langzaduna hotnarabasu konaba ngamdabana mahak nongma nongmagi. Asum putharakpana hilaklami. Asumna yamna wana matu macha sing thaklakpada mahakti nongmatasu mamanaba mirak tinba ngamlamde. Asumna leirakpana mamanaba marakta nongmata tinadrabanina ataina sumabu mi oina singthana bidaduna tinaninglaktre. Aduga mina takpa aphabasu mana madu suklaw lawramde. Nongmadi nipa asina tawphom khanglaktraduna lamhang amada chatlaga matomata phamladuna wakhal tawrami. Ai ase onthokna laibak thikraba haibadu oire. Karamba nongdambana aibu asuk wana lelu tamlamlibano. Asigumba punsi asibu karamnasu oihalakpano. Asum haiduna marai bakta khudumna pangsuda sure. Mamaidadi mafam khanglaktraduna ai ase taibang asida hingluduna kanadre sikhibana hena pharagani haina chap yungna khalladuna leirami. Mamaida mana amukka hanthana khanthare aigi punsi asibu asumna asum wana punsi lomgadabra haibasi akhang ahi panji singda amuktangdi munna hanglukhisira. Asumna mapuk adu maol khara khallaba tungda phare warabasu wana amuktang aigi laibak asibu tungda kari oirakhigadage khangluba tari. Makhoigi wa tabana chumi khalladuna mayumda prap hek halaklami. Mahakna mahaki mapok iba kuthi chedu puraga leibaki maming chatpa ningthaugi panji amada oza aigi kuthi asi khara kupna munna amuktang yengbiyu. Ai wamalladuna ozagi mafamda punsisi karamna lengadage khangjaningduna laklibani haina khurumlami. Panji aduna lairabani pa adugi matau adu yengbada nungsiraduna munna kupna yengbire. Aduga panji aduna nokphet tawraga Tada gilaibak asidi onthokna ngakre nahan makhai warurabasu hauzik hainingai lektana phagadaure. Yengu hayengi numit yungba matam adumaktada leibak asida paliba ningthauga chap hek manana ningthaugum palani. Asum haina hairami. Panjigi wadu taraga lairabadu saubana mai hauraduna phuk haugatlaga mafi prang hek kalladuna hai panji masa nangna aibu karem kathainaribabu karigino aibu mi oina udrabara haugalau pungkhai simagi manungda nga asembagumna sado pat phoidatke madu ngamba mini hairami. Panji aduna lairaba adugi matau adu yenglaga itaptapna tada sauganu amukta tapthako aina tadabu panghai haijinba nate masi lairikna haibagi matung inna haibani achumba adumak haibani aina butadada karimnaraga kari kanagadage karimnaba nate tada nangnadi yainasi hairi aidi yainaba pamduna haibasu nate. Migi awa ana aphafattagi matam adu kaya kuina leikhigani loikrabara loidribara adu yengduna haibatanina lengbiro adubu aigi wa asi achumbani chumdabani haibadu khangnagadaba asi hayengni aduna hayeng amuktang changyingbiruko hairaklami. Panjigi wa tabadani pa asina saubadi khara hantharaga phare ai chatlage hayeng numit yungba phawbadi mayenglage aduga soirabadi panji macha nahakna thwaidi mangba tarabani ai hauzik sauba phatribani ai hauzik siba kidana laklibani. Asum hairamlaga taksi sonduna chatkhirami. Lairabani pa asina mayumda halakpa matamda mathwai nungaitana isuk sukna laklido. Mahaki matau ubada matu macha singna kari taurabagi hangbada
ꯈꯨꯝꯁꯨ ꯈꯨꯝꯗ꯭ꯔꯦ, ꯉꯥꯡꯁꯨ ꯉꯥꯡꯗ꯭ꯔꯦ꯫ ꯅꯤꯄꯥꯁꯤꯅ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯐꯛ ꯃꯆꯥ ꯑꯃꯗ ꯐꯝꯂꯒ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯕꯨ ꯀꯟꯅ ꯅꯤꯡꯖꯗꯨꯅ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯂꯩꯔꯦꯗꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯗ ꯃꯍꯥꯛꯅ, "ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕ ꯏꯕꯨꯙꯧ, ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯅꯤ꯫ ꯍꯌꯦꯡꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯦ꯫ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯅꯥꯏ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯒꯕ"꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯈꯨꯔꯨꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯁꯤ ꯑꯍꯤꯡ ꯑꯗꯨꯗ ꯁꯤꯔꯝꯗ꯭ꯔꯦꯗꯣ꯫ ꯅꯣꯡ ꯉꯥꯜꯂꯒꯗꯤ ꯂꯥꯏꯅꯁꯨ ꯂꯧꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏ, ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯄꯥꯈꯪꯕꯅꯤꯗꯅ꯫ ꯑꯗꯨꯅꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯁꯤꯔꯕꯁꯨ ꯁꯤꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯨꯒꯦ, ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧꯗꯤ ꯑꯉꯝ ꯑꯊꯧ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯤꯉꯩꯗ ꯂꯥꯏꯔꯕ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯝꯗꯨꯅ ꯈꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯝ ꯑꯊꯧꯒ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯗꯨꯅ ꯑꯁꯨꯝ ꯈꯟ ꯇꯧꯕꯁꯤꯗ ꯅꯨꯃꯤꯠ ꯌꯨꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯕꯁꯤꯁꯨ, "ꯀꯔꯝꯅꯣ ꯅꯨꯃꯤꯠꯇꯤ ꯌꯨꯡꯁꯤꯜꯂꯛꯂꯦ, ꯑꯩꯗꯤ ꯄꯥꯟꯖꯤꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯕꯅꯤ, ꯑꯗꯨꯅꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯍꯥꯠꯂꯨꯕ ꯇꯥꯔꯕꯔꯥ? ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯂꯛꯇ꯭ꯔꯦ, ꯐꯝꯃꯤ ꯅꯨꯡꯉꯥꯏꯇꯦ, ꯈꯜꯂꯤ ꯂꯥꯝꯕ ꯐꯪꯗꯦ"꯫ ꯑꯁꯨꯝ ꯇꯧꯔꯕꯗ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯛꯂꯝꯃꯤ, ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯥꯟꯖꯤ ꯑꯗꯨ ꯍꯥꯠꯂꯨꯕꯗ ꯃꯤꯡꯆꯠ ꯑꯊꯤꯕ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯨ ꯁꯤꯈ꯭ꯔꯁꯅꯨ, ꯑꯗꯨꯅ ꯃꯔꯛ ꯃꯌꯥꯗꯤ ꯇꯧꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯁꯤꯃꯛ ꯍꯥꯠꯄ ꯉꯝꯂꯦ ꯐꯔꯦ, ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯑꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯃꯌꯥꯏꯗ ꯑꯋꯥꯡꯕ ꯇꯥꯡꯕꯜ ꯃꯊꯛꯇ ꯐꯝꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯨꯕꯥꯗ ꯃꯥꯅ ꯉꯝꯖꯕ ꯄꯥꯡꯒꯜ ꯊꯥꯗꯨꯅ ꯈꯨꯝꯗꯨꯅ ꯁꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯀꯣꯛꯇꯒꯤ ꯀꯣꯛꯌꯦꯠ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ, ꯀꯔꯤ ꯃꯇꯧꯅꯣ, ꯅꯤꯄꯥꯁꯦ ꯐꯥꯔꯣ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯕꯗ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯅ, "ꯀꯔꯤꯒꯤꯅꯣ ꯅꯤꯄꯥ, ꯅꯪꯅ ꯅꯤꯡꯊꯧꯗ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯗꯨꯝꯅ ꯊꯥꯔꯤꯕꯗꯤ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯣ" ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯥꯏꯔꯕꯗꯨꯗꯤ ꯂꯧꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯪꯊꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯜ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯕꯨꯗꯧ ꯄꯥꯈꯪꯕꯅ ꯃꯅꯥꯏ ꯂꯥꯏꯔꯕ ꯑꯗꯨꯕꯨ ꯊꯧꯖꯥꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯛꯊꯣꯜ ꯃꯔꯛꯇꯒꯤ ꯃꯀꯣꯛ ꯈꯖꯤꯛꯇꯪ ꯊꯤꯟꯒꯠꯂꯒ ꯂꯩꯕꯗꯨ ꯃꯌꯥꯝꯗ ꯎꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ, ꯂꯤꯜ ꯑꯃ ꯏꯅꯤꯡꯊꯧꯒꯤ ꯀꯣꯛꯊꯣꯟꯗ ꯂꯩꯔꯝꯂꯦ" ꯑꯁꯨꯝ ꯍꯥꯏꯅꯔꯛꯄ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯏꯁꯥ, ꯉꯥꯏꯈꯣ, ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯣ꯫ ꯃꯥꯕꯨ ꯑꯋꯥ ꯑꯅꯥ ꯆꯩꯔꯥꯛ ꯄꯤꯈꯤꯒꯅꯨ, ꯑꯩ ꯃꯥꯒꯤ ꯋꯥ ꯑꯃꯇꯪ ꯍꯪꯈꯤꯒꯦ"꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯅꯥꯏꯁꯤꯡꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯅꯤꯄꯥ ꯑꯗꯨ ꯁꯅꯥꯃꯥꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤ, "ꯅꯤꯄꯥ, ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯐꯨꯔꯝꯕ ꯀꯔꯤꯒꯤꯅꯣ? ꯅꯇꯤꯛ ꯀꯔꯤ ꯂꯩꯕꯗꯒꯤ ꯇꯧꯔꯤꯕꯅꯣ?" ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯈꯨꯝꯐꯝ ꯉꯥꯡꯐꯝ ꯈꯪꯗꯗꯨꯅ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯀꯤꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯌꯨꯅꯦ ꯅꯤꯄꯥ, ꯅꯪ ꯀꯤꯕꯗꯒꯤ ꯅꯄꯨꯛ ꯊꯨꯀꯠꯇꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯀꯅꯨ, ꯏꯪꯊꯧ, ꯑꯩꯒꯤ ꯀꯣꯛꯌꯦꯠꯇꯒꯤ ꯂꯤꯜ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯤꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯁꯤꯅ ꯐꯅ ꯁꯤꯅꯤꯡꯂꯝꯂꯕꯁꯨ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯁꯤꯅꯤꯡꯂꯛꯇ꯭ꯔꯕꯣꯏꯔꯦꯗꯣ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯂꯩꯄꯥꯛ ꯃꯄꯨ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯛꯊꯣꯟꯗ ꯂꯩꯕ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯀꯣꯛꯊꯣꯜ ꯑꯗꯨ ꯊꯣꯝꯗꯠꯀꯦ ꯇꯧꯔꯨꯕꯅꯤ꯫ ꯄꯥꯈꯠꯈꯤꯕꯗꯒꯤ ꯁꯅꯥ ꯃꯥꯏꯊꯣꯡ ꯆꯨꯕꯥꯗ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ" ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯕꯨꯗꯧ ꯄꯥꯈꯪꯕꯗꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯗꯤ ꯂꯤꯟꯁꯤꯕꯨ ꯀꯅꯥ ꯑꯃꯠꯇ ꯎꯍꯧꯗꯦ꯫ ꯈꯨꯜꯂꯛꯀꯤ ꯅꯤꯄꯥ ꯑꯁꯤꯅ ꯎꯍꯧꯗꯨꯅ ꯁꯤꯔꯝꯒꯗꯧꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯍꯧꯔꯦ꯫ ꯃꯍꯥꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯂꯩꯇꯕ ꯅꯤꯄꯥ ꯑꯁꯤꯅ
ꯑꯩꯉꯣꯟꯗ ꯂꯪꯖꯔꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯗꯛ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ, ꯑꯩꯒꯤ ꯊꯋꯥꯏꯗꯨꯝ ꯀꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯆꯥꯎꯅ ꯍꯥꯞꯇꯕ ꯌꯥꯗꯦ꯫ ꯃꯅꯥ ꯃꯊꯨꯝ ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯤꯌꯨ, ꯈꯥꯃꯦꯟ ꯆꯠꯄ ꯁꯦꯠꯍꯜꯂꯨ, ꯈꯨꯖꯤꯇꯥꯜ ꯌꯦꯠꯊꯥꯡ ꯑꯣꯏꯊꯥꯡ ꯍꯥꯞꯍꯜꯂꯨ, ꯁꯒꯣꯜ ꯁꯥꯃꯨ ꯄꯤꯈꯣ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯐꯧ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡꯅ ꯂꯥꯏꯔꯕꯒꯤ ꯃꯈꯨꯠ ꯄꯨꯟꯕ ꯑꯗꯨ ꯊꯥꯗꯣꯛꯂꯦ, ꯈꯥꯃꯦꯟ ꯆꯠꯄ ꯐꯤ ꯁꯦꯠꯍꯜꯂꯦ, ꯁꯅꯥ ꯂꯨꯄꯥ ꯄꯖꯦꯡ ꯐꯤꯔꯥꯜ, ꯐꯧ ꯆꯦꯡ, ꯁꯒꯣꯜ ꯁꯥꯃꯨꯅꯆꯤꯡꯕ ꯄꯤꯗꯨꯅ ꯄꯨꯡ ꯄꯦꯔꯦ ꯄꯦꯅꯥ ꯌꯥꯎꯅ ꯂꯣꯏꯌꯤꯟ ꯈꯝꯌꯤꯟꯅ ꯇꯨꯡꯏꯟꯗꯨꯅ ꯆꯣꯡ ꯁꯦꯛꯄꯤꯜ ꯈꯜꯂꯒ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯇꯨ ꯃꯆꯥꯁꯤꯡꯅ ꯅꯤꯡꯊꯤꯅ ꯑꯣꯛꯂꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯌꯨꯝ ꯃꯀꯩ ꯐꯠꯇꯕ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯁꯦꯝꯂꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯣꯡꯊꯣꯟꯕ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯁꯤꯗ ꯃꯍꯧꯁꯥ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯅꯨꯄꯤꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯄꯥ, ꯅꯪꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗꯨꯅ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤꯗꯤ ꯂꯨꯅ ꯇꯤꯟꯅꯔꯝꯂꯤꯕꯅꯤ, ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣꯕ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ, ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯂꯨꯐꯝ ꯊꯣꯛꯏ꯫ ꯏꯇꯥꯎꯗꯨꯅꯁꯨ ꯁꯣꯏꯗꯅ ꯇꯥꯛꯂꯛꯀꯅꯤ ꯈꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯇꯟꯆꯠ ꯆꯠꯈ꯭ꯔꯦꯗꯣ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯅꯥꯛ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯧꯁꯥ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯝꯅ ꯍꯪꯒꯣꯏꯗꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯏꯇꯥꯎꯅ ꯐꯒꯠꯂꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯇꯥꯎꯒꯤꯗ ꯂꯥꯛꯄꯗꯤ ꯏꯇꯥꯎꯅ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯗꯒꯤ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯈ꯭ꯔꯤꯕꯅꯣ, ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯃꯇꯥꯛꯄꯤꯌꯨ, ꯑꯩꯁꯨ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯣꯡꯊꯣꯟꯕꯗꯨ, ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯃꯇꯧꯁꯦ, ꯅꯍꯥꯛ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯎꯅꯨ, ꯅꯪꯉꯣꯟꯗꯗꯤ ꯃꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯊꯪꯁꯤꯠꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯊꯣꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯇꯥꯎ ꯂꯥꯏꯔꯕ ꯑꯗꯨꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯔꯦꯗꯅ ꯈꯟꯖꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯗꯨꯅ ꯅꯣꯡꯊꯣꯟꯕꯗ, ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩꯁꯨ ꯍꯜꯂꯒꯦ, ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦꯗꯣ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤ꯫ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯁꯪꯗ ꯆꯠꯄ ꯇꯥꯔꯤ, ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯃꯍꯩ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯉꯟꯇꯥ ꯏꯔꯨꯔꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯅꯤ, ꯅꯨꯄꯤ ꯑꯗꯨꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯕ ꯀꯣꯕꯤ ꯃꯁꯣꯏ ꯈꯔ ꯄꯠ ꯄꯠ ꯍꯦꯛꯊꯠꯂꯨꯗꯨꯅ ꯌꯦꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯄꯥꯗꯨꯅꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯑꯗꯨ ꯇꯧꯔꯨꯒꯦ, ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯂꯣꯏꯔꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯅꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠ ꯏꯜꯂꯦ, ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ, ꯁꯅꯊꯣꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯋꯥꯌꯦꯜꯁꯪ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯇꯥꯡꯕꯜ ꯑꯋꯥꯡꯕꯗ ꯐꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯐꯝꯂꯗꯨꯅ ꯊꯧꯒꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯨꯕꯥ ꯑꯗꯨꯗ ꯈꯨꯗꯨꯝꯅ ꯊꯥꯔꯨꯔꯦꯗꯣ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯔꯦ꯫ ꯀꯔꯤꯅꯣ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯈꯨꯠ ꯄꯨꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯤꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ, ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯔꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯉꯔꯥꯡꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯝꯕ ꯊꯧꯗꯣꯛꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯐꯨꯕ ꯍꯌꯦꯡꯁꯨ ꯐꯨꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯨꯐꯝ ꯈꯨꯗꯨꯝꯅ ꯁꯨꯐꯝ ꯇꯥꯔꯦ, ꯑꯩ ꯁꯤꯕ ꯇꯥꯏ,
ꯋꯥ ꯍꯪꯂꯨꯗꯨꯅ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯣ, ꯑꯉꯥꯡ ꯑꯣꯜꯍꯟꯈ꯭ꯔꯣ, ꯃꯥꯕꯨ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯂꯒ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯂꯩꯇꯅ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯂꯒ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯃꯗ ꯊꯥꯗꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯀꯣꯛꯂꯕ ꯅꯣꯡꯊꯣꯟꯕ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯋꯥꯌꯦꯜ ꯊꯧꯗꯥ ꯌꯥꯎꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯤꯉꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯠꯂꯨꯔꯒꯦ ꯈꯜꯂꯝꯕ ꯄꯥꯟꯖꯤꯕꯨ ꯀꯥꯎꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯠꯂꯒ ꯃꯥꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯁꯦꯡꯗꯣꯛꯅꯔꯨꯐꯝ ꯊꯣꯛꯏꯅ ꯈꯜꯂꯗꯨꯅ ꯄꯥꯟꯖꯤ ꯃꯌꯨꯝꯗ ꯇꯟꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯊꯣꯟꯕꯅ ꯄꯥꯟꯖꯤ ꯍꯦꯛ ꯎꯕꯗ, ꯍꯦ ꯄꯥꯟꯖꯤ ꯋꯥꯆꯨꯝꯕ, ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯑꯗꯨ ꯆꯨꯝꯂꯝꯂꯦ꯫ ꯑꯩꯗꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ, ꯑꯩꯕꯨ ꯂꯛꯅꯕ ꯑꯣꯏꯅ ꯈꯜꯂꯝꯂꯕꯅꯤ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯈꯨꯔꯨꯝꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯦ ꯋꯥꯆꯨꯝꯕ, ꯑꯩꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯕꯤꯌꯨ, ꯃꯗꯨꯗ ꯑꯩꯅ ꯉꯝꯖꯕ ꯈꯔꯇꯪ ꯀꯠꯆꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯅꯁꯨ, ꯍꯦ ꯅꯣꯡꯊꯣꯟꯕ, ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯁꯅꯨ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯕꯗ ꯅꯣꯡꯊꯣꯟꯕꯅ ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯁꯤ ꯂꯦꯡꯕꯤꯔꯛꯂꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯧꯔꯥꯡ ꯇꯧꯍꯟꯗꯨꯅ ꯆꯥꯀꯧꯕ ꯅꯨꯃꯤꯠ ꯌꯧꯔꯗꯨꯅ ꯄꯥꯟꯖꯤꯕꯨ ꯃꯄꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯔꯦ꯫ ꯉꯝꯖꯕ ꯁꯅꯥ ꯇꯥꯡꯒ ꯂꯨꯄꯥ ꯇꯥꯡꯒ ꯌꯥꯎꯅ ꯀꯠꯆꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯄꯥꯟꯖꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯦ, ꯄꯦꯜꯂꯦ, ꯃꯇꯨꯡꯗꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯊꯣꯟꯕ ꯑꯗꯨꯅ, ꯍꯣꯏ, ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯥꯡꯖꯧꯅꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯈꯨꯔꯨꯝꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝ ꯌꯧꯈꯤꯔꯝꯃꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯈꯨꯗꯣꯜꯗ ꯄꯨꯖꯔꯛꯂꯤ ꯂꯥꯏꯙꯤꯒꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯄꯤ ꯑꯃꯒ ꯅꯤꯄꯥ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯐꯪꯖꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯡꯅ ꯐꯪꯖꯔꯕꯤ ꯇꯝꯐꯥꯒꯨꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯂꯩꯃ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕꯗ ꯂꯥꯏꯙꯤ ꯑꯃ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯃꯍꯥꯛ ꯆꯍꯤ 3 ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯅꯣꯡꯃꯗꯤ, ꯏꯃꯥ, ꯑꯩꯒꯤꯁꯨ ꯂꯥꯏꯙꯤ ꯂꯩꯌꯨ ꯍꯥꯏꯅ ꯇꯛꯅꯔꯦꯗꯣ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯃꯥ, ꯂꯥꯏꯙꯤ ꯁꯥꯟꯅꯕꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯥꯃꯣꯛ ꯂꯩꯗꯨꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯩꯗ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯊꯦꯝꯕꯗꯨ ꯑꯉꯥꯡ ꯑꯁꯤꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯉꯥꯏꯗ ꯄꯪꯇꯧꯗ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯃꯃꯥꯅꯗꯤ ꯏꯔꯩ ꯂꯩꯕꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯗꯣ꯫ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯇꯟꯀꯥ ꯍꯦꯛ ꯀꯥꯔꯗꯨꯅ ꯂꯥꯏꯙꯤ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯆꯥꯗ ꯍꯦꯛ ꯄꯤꯕꯗ ꯍꯔꯥꯎꯖꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦꯗꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎ ꯊꯛꯎ ꯌꯥꯔꯝꯗꯕ ꯄꯨꯝꯅꯃꯛ ꯌꯥꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯂꯕ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯇꯝꯐꯥꯂꯩꯃꯅ ꯃꯃꯥꯅ ꯂꯩꯕꯤꯔꯛꯄ ꯂꯥꯏꯙꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯇꯨꯝꯂꯦ ꯀꯣꯟꯗꯨꯅ ꯇꯨꯝꯃꯤ, ꯆꯥꯔꯦ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯐꯪꯕ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯝꯗꯅ ꯇꯣꯛꯂꯝꯗꯦ꯫ ꯂꯥꯏꯙꯤ ꯑꯗꯨꯗ ꯀꯠꯂ ꯀꯠꯂꯒ ꯆꯥꯕ ꯊꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯂꯩꯃꯅ ꯂꯣꯏꯅꯔꯛꯄ ꯑꯁꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯤꯡꯖꯕ ꯂꯥꯏꯙꯤꯗꯨꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯅ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯌꯧꯔꯕꯗ ꯇꯝꯐꯥꯂꯩꯃꯁꯨ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ
ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯍꯧꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯍꯨꯅꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯐꯖꯕꯁꯤꯡꯗ ꯆꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯧ ꯍꯥꯏꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯒꯗꯕ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯌꯦꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯇꯤꯛ ꯂꯩꯕ ꯅꯤꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯅꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯂꯩꯃꯅ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯁꯤꯕꯨ ꯀꯔꯝ ꯈꯥꯏꯅꯔꯝꯒꯗꯒꯦ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯨꯕ ꯇꯥꯔꯦꯀꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯙꯤꯗꯤ ꯀꯔꯝ ꯇꯧꯍꯧꯕ? ꯋꯥꯈꯜ ꯑꯁꯤꯗ ꯋꯥꯖꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯜꯂꯕ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯙꯤ ꯑꯗꯨꯅ "ꯇꯝꯐꯥ, ꯅꯪ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯤꯡꯂꯤꯕ, ꯈꯜꯂꯤꯕ, ꯇꯧꯔꯤꯕ ꯊꯧꯗꯧꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯡꯒꯗꯕꯗꯤ ꯅꯍꯥꯛ ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯛꯆꯦꯡ ꯈꯣꯌꯥ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯉꯥꯡꯅꯕ ꯄꯨꯝꯕꯒꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯕꯤ ꯑꯃ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯑꯩꯗꯤ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯑꯩꯕꯨ ꯂꯐꯨ ꯃꯈꯣꯡꯗ ꯐꯨꯝꯂꯝꯃꯨꯀꯣ"꯫ ꯑꯁꯨꯝ ꯇꯥꯛꯂꯝꯃꯤ꯫ ꯃꯪ ꯑꯗꯨ ꯃꯪꯐꯥꯎꯅꯔꯦ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯇꯝꯐꯥꯂꯩꯃꯅ "ꯏꯁ, ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯤꯗꯔꯥ?" ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯂꯥꯏꯙꯤ ꯑꯗꯨ ꯂꯐꯨ ꯃꯈꯣꯡ ꯇꯥꯅ ꯄꯨꯔꯗꯨꯅ "ꯑꯩꯒ ꯅꯪꯒ ꯀꯥꯏꯅꯕ ꯇꯥꯔꯦ, ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ, ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯇꯧꯔꯤꯕꯅꯤ", ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯐꯨꯝꯂꯔꯦꯗꯣ꯫ ꯅꯣꯡꯃ ꯑꯗꯨꯃ ꯑꯁꯨꯝ ꯍꯧꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯍꯧꯅꯕꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯅꯤꯄꯥ ꯃꯌꯨꯝꯗ ꯇꯝꯐꯥꯂꯩꯃ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯄꯒꯤ ꯍꯧꯅꯕꯤ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯧꯅ ꯍꯧꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯨ ꯏꯁꯤꯡ ꯀꯠꯆꯔꯒ ꯆꯥꯅ ꯊꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯨꯛ ꯃꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯆꯤꯊꯕ ꯂꯩꯇꯅ ꯂꯦꯜꯂꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯄꯤꯛꯄ ꯀꯛꯆꯦꯡ ꯈꯣꯌꯥꯁꯤꯡꯅ ꯎꯅꯕꯗ ꯉꯥꯡꯅꯕ, ꯎꯆꯦꯛ ꯋꯥꯌꯥꯅ ꯈꯣꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯉꯥꯡꯅꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯇꯥꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯜꯂꯛꯏ, ꯑꯩꯒꯤ ꯂꯥꯏꯙꯤꯅ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯑꯗꯨ ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕ ꯍꯧꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯥꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯛ ꯃꯔꯨ ꯃꯆꯦꯠ ꯑꯃ ꯆꯦꯟꯗꯨꯅ ꯃꯀꯣꯟ ꯇꯥꯅ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯀꯛꯆꯦꯡ ꯑꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯃꯃꯥꯟꯅꯕ ꯀꯛꯆꯦꯡ ꯑꯃꯗ "ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯆꯤꯟꯖꯥꯛ ꯑꯃ ꯂꯩꯍꯧꯔꯦ, ꯏꯇꯣꯝꯇꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ, ꯄꯨꯃꯤꯟꯅꯔꯨꯁꯤ" ꯍꯥꯏꯅ ꯍꯧꯔꯨꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯂꯩꯃꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯦꯝ ꯑꯗꯨꯅ "ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯛꯆꯦꯡ ꯈꯣꯌꯥ, ꯇꯤꯜ ꯀꯥꯡꯁꯤꯡ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯄꯁꯤꯕꯣ ꯁꯣꯅꯣ ꯍꯥꯏꯕꯗꯨ ꯆꯨꯔꯕꯔꯥ?" ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ 5ꯅꯤ 10ꯅꯤ ꯇꯧꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯃꯅꯦꯝ ꯑꯁꯤꯅ ꯇꯝꯐꯥꯂꯩꯃꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯝꯐꯥꯂꯩꯃꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀ꯭ꯋꯥꯛ ꯑꯃ ꯃꯈꯧ ꯄꯣꯡꯂꯗꯨꯅ ꯃꯁꯥ ꯅꯣꯏꯅ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯃꯃꯥꯡꯒꯤ ꯎꯄꯥꯜ ꯑꯃꯒꯤ ꯎꯁꯥꯗ ꯇꯣꯡꯂꯗꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯔꯣꯟꯗꯤ "ꯇꯥꯎ ꯇꯥꯎ ꯇꯝꯐꯥ, ꯇꯨꯔꯦꯜꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯎꯔꯛꯂꯦ, ꯃꯈꯨꯠꯇ ꯌꯨꯕꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯌꯥꯎꯕꯅꯤ, ꯂꯧꯔꯨ ꯂꯧꯔꯨ"꯫ ꯑꯁꯨꯝꯅ ꯈꯣꯡꯕꯅ ꯃꯥꯅ ꯇꯥꯔꯗꯨꯅ ꯄꯨꯟ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯑꯣꯏꯅ ꯇꯨꯔꯦꯜ ꯇꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦꯗꯣ꯫ ꯀ꯭ꯋꯥꯛꯀꯤ ꯄꯥꯎꯇꯥꯛ ꯁꯣꯏꯗꯦ, ꯇꯨꯔꯦꯜꯗ ꯃꯤ ꯑꯁꯤꯕ ꯑꯗꯨ ꯇꯥꯎꯊꯔꯛꯂꯦ꯫ ꯊꯨꯅ ꯌꯥꯡꯅ ꯂꯩꯔꯥꯏꯗ ꯀꯨꯝꯊꯔꯛꯂꯒ ꯃꯤ ꯑꯁꯤꯕ ꯑꯗꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯈꯨꯠꯇ ꯌꯨꯕꯤ ꯈꯨꯗꯣꯞ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯀꯟꯅ ꯁꯠꯄ ꯂꯥꯛꯅꯕꯕꯨ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅꯗꯤ ꯄꯣꯝꯈꯠꯂꯝꯕ ꯃꯔꯝꯅ ꯊꯨꯅ ꯍꯦꯛ ꯁꯠꯄ ꯌꯥꯔꯝꯗꯦ꯫ ꯃꯗꯨ ꯁꯠꯅꯕ ꯍꯣꯠꯅꯕꯕꯨ ꯍꯦꯛ ꯁꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝꯗꯨꯅ "ꯃꯃꯧ ꯑꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯕꯨ ꯀꯨꯏꯃꯜꯂꯤ, ꯀꯔꯤ ꯇꯧꯔꯕꯅꯣ" ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ ꯂꯥꯛꯄꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨ ലാꯞꯅ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯃꯧ ꯑꯁꯤꯅ ꯃꯤ ꯑꯁꯤꯕ ꯆꯤꯡꯁꯤꯜꯂꯤꯕ ꯑꯗꯨ ꯆꯥꯒꯗꯕꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯤꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯒꯤ ꯃꯐꯝꯗ "ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯄꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯦ, ꯃꯤ ꯑꯅꯤ ꯁꯨꯅ ꯈꯪꯍꯟꯕ ꯇꯥꯍꯟꯕ ꯌꯥꯕ nate, ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯃꯤ ꯑꯁꯤꯕ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯅ ꯃꯃꯥꯡ ꯊꯥꯗ ꯍꯥꯏꯕꯗꯨꯅꯤ, ꯁꯣꯅꯣ ꯆꯨꯕꯤ ꯅꯨꯄꯤꯅꯤ, ꯃꯁꯤ ꯃꯄꯥꯝꯗ ꯊꯥꯕꯤꯈ꯭ꯔꯁꯤ ꯍꯥꯏꯕꯗꯨꯅꯤ,
ꯀꯥꯟꯅꯔꯔꯣꯏ, ꯏꯆꯥ ꯃꯥꯡꯕ ꯇꯥꯔꯦ, ꯍꯟꯗꯛꯀꯤ ꯈꯣꯡꯐꯝ ꯑꯁꯤꯗ ꯈꯥꯏꯅꯍꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯤꯡꯅꯔꯛꯄ ꯃꯄꯥ ꯆꯥꯔꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯇꯥꯅ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯇꯝꯐꯥꯗꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯦꯛ ꯌꯥꯗ꯭ꯔꯗꯨꯅ ꯌꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯕꯒꯤ ꯃꯇꯝ ꯍꯦꯛ ꯊꯣꯛꯂꯝꯂꯦ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨꯅꯁꯨ ꯃꯅꯦꯝꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯆꯨꯝꯂꯦꯗꯅ ꯍꯥꯏꯅ ꯃꯄꯨꯛꯇ ꯀꯟꯅ ꯊꯥꯖꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯩꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯔꯛꯂꯗꯨꯅ ꯐꯤꯖꯤꯗ ꯀꯟꯅ ꯄꯨꯜꯂꯒ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯅꯦꯝꯅꯦ, ꯃꯀꯨꯅꯦ, ꯃꯄꯨꯔꯣꯏꯕꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯇꯝꯐꯥ ꯑꯁꯤ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯤꯅ ꯃꯈꯨꯠ ꯃꯁꯥ ꯄꯨꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯔꯛꯂꯗꯨꯅ "ꯅꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯉꯥꯎꯔꯦ, ꯊꯝꯕ ꯌꯥꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯇꯝꯐꯥꯂꯩꯃꯒꯤ ꯆꯪꯈꯣꯟꯕ ꯃꯇꯧ, ꯃꯤ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯆꯕ, ꯑꯗꯨꯒ ꯂꯥꯟꯖꯗꯕꯤ ꯑꯃꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯔꯕꯗ ꯃꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒꯤꯅ ꯈꯨꯗꯛꯇ ꯂꯩꯁꯥꯕꯤ ꯑꯃ ꯂꯨꯍꯣꯡꯕꯤꯔꯒ ꯃꯃꯥ ꯃꯄꯥ ꯃꯃꯧꯒ ꯃꯈꯣꯏ ꯃꯔꯤ ꯂꯣꯏꯅꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯃꯥꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯑꯃ ꯆꯤꯡꯈꯩ ꯄꯥꯡꯕꯗꯒꯤ ꯄꯥꯏꯔꯛꯂꯒ "ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ" ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯐꯥꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ "ꯏꯅꯤꯡꯊꯧ, ꯀ꯭ꯋꯥꯛ ꯑꯁꯤꯅ ꯇꯣꯡꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯃꯥꯅ ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯣꯜ ꯈꯪꯕꯤꯔꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ, ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ" ꯍꯥꯏꯅ ꯍꯪꯒꯠꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ "ꯑꯩꯒꯤ ꯂꯩꯃ ꯈꯨꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯌꯦꯡꯕ ꯊꯣꯛꯂꯦ" ꯈꯟꯗꯨꯅ ꯃꯅꯥꯏꯁꯤꯡ ꯀꯧꯔꯒ ꯍꯩꯅꯧ ꯃꯈꯥꯗꯨ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯔꯨ ꯂꯨꯗꯅ ꯈꯨꯗꯨꯞ ꯑꯅꯤꯔꯣꯝ ꯇꯧꯔꯕ ꯃꯇꯝꯗ ꯃꯅꯤ ꯃꯇꯨꯝ ꯇꯥꯕ ꯑꯃ ꯏꯔꯪ ꯂꯪꯅ ꯂꯩꯔꯝꯕꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯇꯧꯕꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯥꯏꯙꯤꯕꯨ ꯅꯤꯡꯖꯕꯗꯒꯤ ꯇꯝꯐꯥꯂꯩꯃꯁꯨ ꯑꯄꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯑꯃꯗꯤ ꯏꯔꯣꯜ ꯇꯤꯟꯅꯗ꯭ꯔꯕ ꯀꯌꯥꯒꯤ ꯃꯔꯣꯜ ꯈꯪꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯇꯥꯍꯟꯖꯈ꯭ꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯔꯤꯟꯗꯥ ꯌꯨꯝꯅꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫